ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯣ ꯏꯃꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ꯫ ꯏꯃꯥꯗꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯩ, ꯏꯃꯥ, ꯑꯩ ꯅꯨꯄꯥꯒ ꯂꯩꯕ ꯕꯣꯔꯗꯤꯡꯗ ꯄꯨꯟꯅ ꯂꯩꯕ ꯉꯝꯃꯣꯏ, ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯂꯩꯒꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯍꯣꯡꯉꯣ, ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯏꯖꯤꯜꯂꯨꯔꯦ꯫ ꯇꯜꯂꯕꯁꯨ ꯇꯟꯅ ꯍꯟꯗꯛ ꯆꯍꯤꯗꯪ ꯂꯩꯌꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯟꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯁꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯑꯩꯕꯨ ꯕꯣꯔꯗꯤꯡꯗꯨꯗ ꯊꯤꯟꯕꯤꯔꯦ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯞꯅꯤꯡꯈꯤ꯫ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯊꯦꯡꯅꯒꯗꯧꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯅꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯇꯟꯁꯨ ꯇꯜꯂꯦ꯫ ꯑꯗꯨꯅ ꯕꯣꯔꯗꯤꯡꯗ ꯑꯩꯅ ꯂꯩꯍꯧꯕꯗꯣ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯑꯗꯨꯝ ꯀꯞꯄꯦ, ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡꯗ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯒꯥꯔꯤ ꯕꯥꯏꯛ ꯑꯃꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯇꯥꯏ꯫ ꯃꯗꯣ ꯑꯩ ꯀꯅꯥꯅꯣꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯅꯧꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯊꯦꯡꯅꯩ, ꯃꯌꯥꯝꯕꯨꯗꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯒ ꯌꯥꯝꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ, ꯃꯣꯠ ꯆꯥꯅꯩ꯫ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯦ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯤꯁꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯈꯤꯕꯒꯤ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯕꯅꯤ꯫ ꯑꯩꯗꯤ ꯅꯧꯅꯒ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯕꯒꯤ ꯏꯀꯥꯏꯗꯅ ꯃꯤꯒꯁꯨ ꯄꯥꯛꯅ ꯀꯧꯅꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯒ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯒ ꯈꯪꯅꯔꯝꯃꯦ꯫ ꯃꯥꯅ ꯍꯪꯉꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯕꯥꯠꯔꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥ, ꯑꯩꯈꯣꯏꯅꯗꯤ ꯀꯀꯥ ꯀꯧꯕꯁꯦ, ꯃꯥꯁꯤ ꯂꯩꯔꯝꯃꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ꯫ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯃꯥꯏꯁꯦ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯛꯑꯦ꯫ ꯃꯇꯝꯁꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯍꯞꯇꯥ 2 ꯁꯨꯇꯤ ꯄꯤ꯫ ꯃꯤꯁꯅꯗꯤ ꯍꯞꯇꯥ ꯑꯃꯇꯪ ꯂꯩꯔꯒ ꯂꯥꯛꯑꯣ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯞꯇꯥ ꯑꯃꯇꯪ ꯂꯩꯔꯒ ꯑꯗꯨꯃꯛ ꯕꯣꯔꯗꯤꯡꯁꯤꯗ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯀꯀꯥꯁꯤꯅ ꯌꯦꯟ ꯁꯦꯝꯃꯦ꯫ ꯁꯟꯗꯦꯅꯤꯅ ꯈꯔ ꯉꯟꯅ ꯃꯤꯁꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ꯫ ꯌꯦꯟ ꯁꯦꯝꯕꯗꯣ ꯌꯦꯡꯕ ꯊꯣꯛꯎꯁꯦ, ꯁꯨꯝ ꯀꯥꯁꯤꯗ ꯂꯩꯁꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯏꯕꯗꯒꯤ ꯕꯦꯝꯃꯒ ꯑꯩꯒꯁꯦ ꯌꯦꯟ ꯁꯦꯝꯕꯁꯦ ꯌꯦꯡꯕ ꯊꯣꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥ, ꯑꯩꯈꯣꯏꯅ ꯀꯀꯥ ꯀꯧꯕꯁꯦ, ꯃꯥꯒ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯥꯟꯅꯕꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ꯫ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯑꯦ꯫ ꯑꯩꯁꯨ ꯍꯥꯟꯅꯕꯨꯗꯤ ꯀꯣꯏꯅꯔꯝꯃꯦ, ꯑꯗꯨꯕꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯀꯀꯥꯁꯤꯒ ꯑꯩꯈꯣꯏꯒꯁꯦ ꯀꯣꯏꯅꯗ꯭ꯔꯦ꯫ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏ, ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯁꯨꯝ ꯍꯥꯏꯒꯗ꯭ꯔꯣ ꯀꯥ? ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯏꯁꯩ ꯑꯃ ꯊꯥꯏ꯫ ꯏꯃꯥꯟꯅꯕꯤꯁꯦ ꯏꯁꯩ ꯇꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯀꯀꯥꯅ ꯍꯥꯏ, ꯅꯪ ꯕ꯭ꯂꯨꯇꯨꯠ ꯂꯧꯔꯨꯆꯣ, ꯅꯣꯏꯒꯤ ꯏꯁꯩꯗꯣ ꯍꯧꯗꯦ, ꯑꯩ ꯍꯧꯍꯟꯕꯤꯒꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯆꯪꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯀꯀꯥꯁꯤꯅ ꯑꯩꯉꯣꯟꯗ, ꯑꯦ ꯅꯪꯗꯤ ꯆꯪꯈꯤꯅꯣꯍꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧ꯫ ꯀꯀꯥꯁꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯏꯊꯟꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯀꯀꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯍꯧꯔꯛꯑꯦ꯫ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯏ꯫ ꯑꯗꯨꯕꯨ ꯀꯀꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯄꯨꯟꯅ ꯆꯥꯛ ꯆꯥꯏ꯫ ꯃꯇꯝꯁꯤꯗ ꯀꯀꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯤꯠꯁꯤ ꯈꯠꯆꯤꯜꯂꯛꯑꯦ꯫ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯃꯥꯏꯁꯦ ꯂꯨꯛꯊꯔꯒ ꯆꯥꯏ꯫ ꯍꯩꯅꯗꯗꯅ ꯆꯥꯛ ꯆꯥꯕꯗꯣ ꯂꯣꯏꯗꯅ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯃꯁꯤꯗ ꯃꯤꯁꯅ ꯍꯥꯏ, ꯀꯩꯗꯧꯔꯒꯦ, ꯅꯪꯕꯨ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯗ꯭ꯔꯗꯤ? ꯃꯤꯁ, ꯑꯩ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯆꯥꯁꯤꯜꯂꯦ, ꯆꯥꯛꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯣꯁꯇꯦꯜ ꯄꯨꯂꯞꯁꯨ ꯅꯠꯇꯦ, ꯌꯨꯝꯅꯦ꯫ ꯑꯩꯈꯣই ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯃꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯀꯥꯁꯦ ꯃꯁꯤꯗ ꯑꯩ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯕ ꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯄꯥꯈꯠꯂꯦ꯫
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥꯒ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯦ ꯃꯥꯒ ꯇꯤꯟꯅꯕꯗꯨꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯅꯗꯦꯅ ꯍꯥꯏ꯫ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯧꯁꯤꯜꯂꯛꯏ, ꯑꯩꯉꯣꯟꯗꯁꯨ ꯄꯪꯐꯨꯗ ꯐꯨꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯀꯀꯥ ꯅꯪꯁꯦ ꯉꯥꯎꯕ꯭ꯔꯥꯅ ꯍꯥꯏ꯫ ꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯨꯝꯗꯦ, ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ꯫ ꯅꯣꯡꯃ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯀꯀꯥꯅ ꯆꯠꯄꯗ ꯑꯝꯇ ꯁꯦꯝꯃꯣꯅ ꯄꯤ꯫ ꯃꯥꯁꯨ ꯍꯣꯏꯅ ꯍꯥꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ ꯒꯥꯔꯤꯗꯣ ꯁꯦꯝꯃꯦꯅ ꯄꯤꯔꯛꯑꯦ꯫ ꯑꯩꯅ ꯑꯥꯗ ꯁꯦꯝꯃꯣ ꯍꯥꯏꯔꯒ ꯀꯀꯥꯅ ꯁꯤꯗ ꯑꯣꯏꯅ ꯁꯦꯝꯃꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯅ ꯑꯣꯏꯅ ꯁꯦꯝꯃꯦ, ꯑꯩꯁꯨ ꯁꯦꯝꯕ ꯍꯩꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯀꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯗ ꯀꯞꯄꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯆꯍꯤ ꯐꯥꯗꯅ ꯂꯧꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯀꯥꯁꯤꯅ ꯆꯥꯛ ꯑꯝꯇ ꯊꯥꯡꯗꯣꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯟꯅ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯅꯪꯅ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏ꯫ ꯃꯥ ꯄꯨꯊꯣꯔꯛꯑꯦ, ꯑꯩꯒꯤꯗꯤ ꯂꯩꯇꯦꯅ ꯐꯥꯒꯤ ꯇꯧꯋꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯀꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯃꯤꯁꯅ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯑꯁ ꯀꯤꯕ꯭ꯔꯣ, ꯀꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣꯅ ꯍꯥꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯈꯪꯗꯦꯅ ꯈꯨꯝꯃꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯂꯦꯞꯇꯣꯞꯁꯨ ꯄꯤꯔꯝꯃꯦ, ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯣꯅ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯀꯀꯥꯒ ꯅꯨꯄꯤꯁꯤꯒ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯩꯗꯤ ꯎꯈꯤꯕ ꯐꯣꯇꯣꯗꯨꯅ ꯂꯥꯏꯔꯤꯛꯇ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯃꯥ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯑꯦ, ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏ, ꯀꯀꯥ ꯅꯪ ꯅꯨꯄꯤ ꯀꯣꯏꯗꯦ, ꯄ꯭ꯔꯨꯞ ꯑꯃꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯡꯅꯦꯅ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏꯅ ꯈꯜꯂꯤꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯝꯇ ꯇꯧꯔꯣꯏꯅ ꯈꯟꯕꯒꯤꯔꯥ? ꯃꯗꯨꯗ ꯃꯥꯅ ꯍꯥꯏ, ꯅꯪ ꯂꯦꯞꯇꯣꯞꯀꯤꯗꯣ ꯎꯔꯕ꯭ꯔꯥ? ꯎꯔꯦ, ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ꯫ ꯃꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯏꯕꯥꯅꯤ ꯅꯨꯃꯤꯠꯇꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯩ ꯇꯁꯦꯡꯅ ꯏꯃꯥ ꯕꯕꯥꯅ ꯈꯪꯉꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯀꯤꯖꯩ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯗꯦ꯫ ꯑꯩꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯥ ꯑꯗꯨꯝ ꯀꯞꯄꯦ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯒ ꯑꯣꯏꯕꯒ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯨꯞꯈꯤ꯫ ꯑꯩ ꯋꯥ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥꯟꯅꯕꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯑꯦ꯫ ꯑꯩꯒ ꯀꯀꯥꯁꯤꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯈꯪꯉꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁ ꯍꯦꯟꯕ ꯗꯗꯥ ꯑꯃ ꯂꯩ, ꯃꯥꯅꯁꯨ ꯈꯪꯉꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯕꯦ ꯅꯪꯅꯗꯤ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯤ, ꯅꯨꯄꯥꯗꯣ ꯑꯍꯟꯅꯦ, ꯅꯪꯕꯨ ꯂꯧꯕꯤꯗꯣꯏꯁꯨ ꯅꯠꯇꯦ, ꯅꯪꯁꯦ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯟꯅꯔꯤꯅꯦ, ꯑꯣꯏꯔꯣꯏ ꯇꯣꯛꯅꯧꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯗꯥꯗꯨꯅ ꯍꯥꯏꯕꯗꯣ ꯊꯥꯖꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯑꯩ ꯀꯀꯥꯕꯨ ꯊꯥꯖꯩ꯫ ꯀꯀꯥꯁꯤꯗ ꯑꯩꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯇꯝꯕ ꯃꯇꯝꯗ ꯃꯥ ꯀꯩꯝꯇꯗꯤ ꯈꯨꯝꯃꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏ, ꯀꯀꯥ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯨꯗꯝ ꯑꯝꯇ ꯂꯩꯇꯦ, ꯃꯤꯅꯗꯤ ꯖꯥꯖꯥ ꯍꯥꯏ, ꯅꯪ ꯑꯩꯒ ꯇꯣꯛꯅꯔꯁꯤꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯥꯅꯁꯨ ꯌꯥꯗꯦ, ꯑꯩꯁꯨ ꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒ ꯇꯣꯛꯅꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯋꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯤꯁꯁꯤ ꯃꯄꯥꯟꯗ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯏ꯫ ꯑꯗꯨꯒꯗꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯛꯑꯦ꯫ ꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯝꯃꯒ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯗꯣ ꯃꯤꯁꯅ ꯈꯪꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯇꯟꯅꯅ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯤꯁ ꯍꯣꯏꯁꯦ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦꯅ ꯑꯗꯨꯃꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯀꯀꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ꯫ ꯅꯨꯃꯤꯗꯥꯡ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯐꯣꯟꯁꯤꯁꯨ ꯏꯆꯦꯒ ꯄꯥꯏꯃꯤꯟꯅꯕꯅꯦ꯫ ꯏꯆꯦꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯪ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝꯗ ꯆꯠꯂꯝꯃꯤꯅꯣ? ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯏꯃꯥꯅ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯦ꯫ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ
ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯦ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯒ ꯏꯟꯁꯇꯥꯗ ꯁ꯭ꯇꯦꯇꯁ ꯊꯝꯃꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯕꯣꯔꯗꯤꯡꯗ ꯆꯠꯂꯦ ꯃꯤꯁꯇꯤ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯕꯩ ꯀꯧꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯆꯥꯔꯦꯅ ꯍꯥꯏꯔꯨꯕꯒꯤ ꯀꯀꯥꯁꯤ ꯆꯪꯉꯛꯑꯦ ꯑꯩꯒꯤ ꯉꯁꯥꯏ ꯐꯣꯇꯣ ꯀꯥꯞꯄꯗ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂ ꯆꯠꯄꯅꯦ ꯃꯁꯤꯗꯒꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏ ꯗ꯭ꯔꯦꯁꯇꯣ ꯑꯃ ꯍꯣꯡꯉꯨꯖꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯆꯠꯂꯣꯅ ꯍꯥꯏ ꯑꯩꯁꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯕ ꯆꯠꯂꯦ ꯅꯨꯃꯤꯠꯁꯦ ꯀꯦꯔꯣꯝ ꯁꯥꯟꯅꯩ ꯀꯀꯥꯁꯤꯒ ꯑꯉꯥꯡꯁꯤꯒ ꯈꯠꯅꯩ ꯑꯩꯉꯣꯟꯗ ꯁꯥꯟꯅꯁꯦꯅ ꯍꯥꯏ ꯑꯩꯗꯤ ꯍꯩꯇ꯭ꯔꯦꯅ ꯌꯥꯗꯦ ꯑꯉꯥꯡꯁꯤꯒ ꯑꯩꯒ ꯑꯃꯨꯛ ꯁꯥꯎꯅꯔꯛꯑꯦ ꯑꯗꯨꯒꯗꯤ ꯀꯀꯥꯅ ꯅꯊꯛ ꯑꯍꯟꯗ ꯆꯤꯟ ꯈꯨꯝꯃꯦꯅ ꯑꯉꯥꯡꯁꯤꯗ ꯉꯥꯡꯉꯦ ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯀꯀꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯑꯒ ꯂꯩꯍꯧꯋꯦ ꯀꯀꯥꯁꯦ ꯑꯉꯥꯡ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯦ ꯀꯀꯥꯁꯤꯒ ꯑꯗꯨꯝ ꯈꯠꯅꯩ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯗꯤ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯩꯈꯣꯏꯁꯦ ꯄꯥꯛꯅꯁꯨ ꯗꯨꯀꯥꯟꯗ ꯊꯣꯛꯇꯦ ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯄꯥꯈꯩꯁꯦ ꯗꯨꯀꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯀꯀꯥꯅꯁꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯑꯣ ꯗꯨꯀꯥꯟ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯂꯣꯏꯅ ꯍꯧꯔꯒ ꯆꯠꯂꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯀꯀꯥꯗꯣ ꯑꯗꯨꯗ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯋꯦ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯏ ꯃꯥꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯥꯎꯅꯤꯡꯗꯅ ꯇꯨꯝꯃꯒꯦꯅ ꯆꯪꯉꯦ ꯑꯩꯅ ꯊꯣꯛꯄꯗ ꯀꯀꯥꯁꯤꯒ ꯏꯃꯥꯟꯅꯕꯤꯒ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯔꯝꯃꯦ ꯃꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯈꯤ ꯈꯪꯗꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯤꯚꯤ ꯌꯦꯡꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯤꯚꯤꯗꯣ ꯌꯦꯡꯕ ꯊꯣꯛꯑꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯣꯅ ꯐꯝꯃꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯃꯤꯁꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯈꯪꯍꯜꯂꯣꯏꯅ ꯍꯥꯏ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯩꯅ ꯂꯩ ꯅꯨꯄꯥ ꯑꯃ ꯑꯗꯣ ꯍꯥꯏꯗꯣꯛꯑꯣꯏꯅ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯦ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯃꯥ ꯅꯣꯛꯑꯒ ꯌꯦꯡꯉꯒ ꯂꯩꯍꯧꯋꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯤꯁꯅ ꯑꯩꯈꯣꯏꯗ ꯃꯪꯒꯤ ꯋꯥꯔꯤ ꯑꯃ ꯂꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯝꯃꯦ ꯄꯨꯂꯤꯁꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯦꯅ ꯍꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯇꯝꯃꯦ ꯃꯥꯁꯨ ꯆꯦꯜꯂꯗꯕꯅꯦꯅ ꯍꯥꯏ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯆꯦꯜꯂꯨ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯣꯛꯑꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯥꯅ ꯆꯦꯜꯂꯗꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯑꯩꯗꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯃꯤꯅꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯅ ꯊꯥꯖꯗꯦ ꯑꯗꯨꯒꯗꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩ ꯉꯥ ꯐꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯦ ꯃꯥꯅ ꯅꯪꯅ ꯃꯔꯨꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯄꯨꯏ ꯃꯥꯒꯤ ꯐꯣꯟ ꯑꯩꯉꯣꯟꯗ ꯄꯥꯏꯍꯜꯂꯦ ꯃꯥꯗꯤ ꯉꯥꯗꯣ ꯐꯥꯔꯤ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯦ ꯀꯀꯥ ꯅꯣꯏ ꯁꯥꯏ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯁꯨ ꯊꯥꯔꯛꯇꯅ ꯅꯆꯤꯟ ꯊꯤꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯀꯣꯏꯔꯥ ꯍꯥꯏꯕꯗ ꯀꯣꯏꯗꯦꯍꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤ ꯑꯗꯨꯒꯗꯤ ꯅꯨꯃꯤꯠꯁꯦ ꯃꯥ ꯊꯦꯡꯅꯐꯥꯎ ꯍꯜꯂꯛꯍꯧꯗꯦ ꯑꯩꯗꯤ ꯃꯗꯣ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠ ꯂꯩꯔꯝꯃꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯕ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯍꯪꯉꯦ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣꯅ ꯍꯪꯕꯗ ꯀꯀꯥꯒꯤ ꯅꯨꯄꯤꯅꯦ ꯉꯔꯥꯡ ꯆꯦꯜꯂꯛꯄꯅꯦꯅ ꯍꯥꯏ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯑꯩ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯏꯅꯝꯃꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯀꯥꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯀꯥꯅꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏ ꯃꯗꯨꯗ ꯅꯨꯄꯤꯁꯤꯅ ꯅꯣꯏ ꯀꯀꯥꯒ ꯑꯩꯒ ꯈꯪꯅꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯦ ꯅꯨꯃꯤꯠꯁꯦ ꯏꯅꯝꯃꯁꯤꯅ ꯆꯥ ꯂꯣꯜꯂꯒ ꯄꯤ ꯃꯤꯁꯅ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯋꯦ ꯃꯧ ꯂꯥꯛꯄꯗꯒꯤ ꯆꯥ ꯉꯜꯂꯦꯅ ꯍꯥꯏ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯕꯅꯦ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯗꯗꯥ ꯍꯥꯟꯅꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯍꯟ ꯀꯣꯏꯒꯅꯣ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯊꯥꯖꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ
ꯑꯩꯁꯦ ꯗꯗꯥꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯈꯤ ꯗꯗꯥꯗꯨꯅ ꯑꯩꯕꯨ ꯀꯞꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯦꯝꯕꯤꯔꯝꯈꯤ ꯃꯤꯁꯁꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯉꯤꯕꯅꯤ ꯑꯩꯅ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯦꯝꯃꯦ ꯑꯩ ꯀꯀꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗ ꯃꯥ ꯅꯨꯡꯉꯥꯏ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯇꯁꯦꯡꯅ ꯀꯀꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯉꯝꯃꯦ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯑꯩꯕꯨ ꯀꯣꯏꯕꯤꯕ ꯁꯨꯃꯥꯏꯅꯁꯨ ꯃꯤꯅꯝꯕꯤꯕ ꯏꯅꯝꯃꯗꯨꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣꯅ ꯍꯥꯏ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏ ꯃꯤꯁꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯊꯤꯟꯕ ꯆꯠꯂꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯎꯕ ꯃꯇꯝꯗ ꯀꯀꯥꯗꯤ ꯑꯩꯕꯨ ꯊꯩꯔꯒ ꯆꯠꯂꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯊꯦꯝꯃꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯥ ꯑꯩ ꯈꯥꯡꯕ ꯉꯝꯗꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯀꯣꯜꯂꯒ ꯀꯞꯄꯦ ꯀꯀꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯑꯩꯁꯦ ꯀꯞꯄ꯭ꯔꯅ ꯍꯪꯉꯛꯏ ꯑꯉꯥꯡꯗꯨꯅ ꯀꯞꯇꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯀꯥꯅ ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯅ ꯀꯞꯄꯦꯅ ꯍꯥꯏꯕ ꯖꯥꯠꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯥꯟꯅꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯤꯅ ꯇꯝꯃꯛꯏ ꯃꯇꯝ ꯈꯔ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯤꯔꯝꯕ ꯑꯣꯏꯔꯝꯃꯦ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯁꯇ ꯂꯣꯏꯅ ꯇꯝꯃꯦ ꯃꯤꯁꯇ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤ ꯅꯪ ꯐꯔꯕꯅꯦ ꯅꯪꯅ ꯂꯥꯞꯊꯣꯛꯍꯧꯔꯤꯗꯣ ꯐꯔꯕꯅꯦꯅ ꯍꯥꯏ ꯑꯩ ꯅꯨꯃꯤꯠꯁꯦ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯤꯁꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯦꯝꯕꯤꯈꯤ ꯅꯨꯄꯥ ꯑꯃ ꯀꯥꯏꯅꯕꯒꯤ ꯅꯁꯥꯅ ꯅꯁꯥ ꯃꯥꯡꯍꯟꯒꯦ ꯈꯪꯒꯅꯣꯅ ꯍꯥꯏ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯇꯜꯂꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯩꯕꯨ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯊꯣꯛꯍꯜꯂꯦ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯅꯨꯄꯤꯗꯣ ꯆꯦꯟꯒꯦ ꯌꯥꯎꯅ ꯆꯦꯟꯕ ꯅꯠꯇꯦꯅ ꯍꯥꯏ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯃꯉꯣꯟꯗ ꯉꯥꯡꯉꯦ ꯅꯪꯅ ꯅꯨꯄꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯅꯪ ꯅꯨꯄꯤꯗꯣ ꯂꯧꯔꯣ ꯍꯥꯏꯔꯒ ꯀꯩꯗꯧꯕ ꯆꯦꯜꯂꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯥ ꯅꯨꯄꯤꯕꯨ ꯆꯦꯜꯂꯒ ꯍꯦꯛꯇ ꯂꯧꯔꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯐꯥꯒꯤꯔ ꯍꯥꯏꯗꯨꯅ ꯑꯩꯒ ꯃꯥꯒ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯊꯤꯅ ꯈꯠꯅꯈꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯍꯥꯟꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯃꯣꯏꯁꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏ ꯀꯀꯥ ꯅꯪꯅ ꯑꯩꯕꯨ ꯅꯝꯅꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯂꯨꯞꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯗ ꯅꯪꯅ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯤꯕꯨ ꯐꯥꯒꯤꯔꯥ ꯁꯥꯟꯅꯄꯣꯠꯂꯥ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯣ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯅꯪꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯈꯤ ꯑꯩ ꯐꯣꯟꯁꯦ ꯂꯥꯛꯇꯅ ꯂꯪꯈꯤ ꯄꯦꯟꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯕ꯭ꯔꯥ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯅꯨꯄꯤꯗꯣ ꯂꯧꯔꯣꯏ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯀꯌꯥꯗ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯕ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯤꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯥꯟꯅꯗꯕꯗ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯨꯕ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯐꯣꯜꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯊꯦꯡꯅꯈꯤꯕ ꯀꯌꯥꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯗꯨꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ